Mgnrega gi Mahutta Anouba ek ama Puthorakpa Asina Manipur Gumba Lairaba state Tadi Henna CHEITHENG PIRAGANI HAINA Manipur PRADESH Congress Committee gi spokesperson SERAM NEKEN na PHONGDORAKLI SERAM NEKEN na mahaki social media account thakalakpa post amada khungangi thabak phangdaba miyamda santhok nambi pinabagi flagship program ama oiriba Mgnrega gi Mahutta handakta nauna semkiwa VBZ Ramji Haribas ki masida job card holders singi kusumal asi Mamangda center na 100% puthok lamba adu hauzik state na 10% puthokadori masina state share puthokpa ngamlaktaba matamda scheme asi Manipur da chalaiba ngamgadaba mande loinena leiwaga sigi lomi miyam lomi singu bagi matamda numit humfuni di thabak suba fanglaroi Mgnrega gi matamda numit chama thabak suram badagi hauzik numit chama kun mangani da hengalakpa asida Kari sukana ba purakpa ngamloi maramdi mamangdasu yamlabada numit nimfuni thabak suba ngamkhide Anouba ek asida panchayat ki power hanthabaga loinina sugadoriba thabak singsu centralized tawrani center na hablakpa budget ki manungda thabak suragani Mgnrega gi matamdadi demand toriba makhai thabak suba yahalami haina SERAM NEKEN gi warol aduna makhatari